ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯇꯥꯃꯤꯟꯅꯁꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯍꯦꯝꯆꯟꯗ꯭ꯔ ꯁꯣꯏꯕꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯔꯨꯝ ꯅꯝꯕꯔ 23 ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯑꯃꯗꯤ ꯏꯕꯤꯔꯛꯄꯅ ꯁꯨꯁꯤꯜ ꯊꯦꯝꯁ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯋꯥꯔꯤ ꯇꯥꯃꯤꯟꯅꯔꯁꯤ ꯔꯨꯝ ꯅꯝꯕꯔ 23 ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯂꯥꯅꯤꯡꯉꯝ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕ ꯂꯦꯟ ꯃꯃꯥꯅ ꯀꯧꯔꯛꯄꯗꯨꯗ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯈꯨꯝꯂꯛꯏ ꯀꯩꯗꯧꯔꯦ ꯏꯄꯥ ꯄꯥꯈꯠꯂꯤꯗꯤ ꯃꯥ ꯂꯥꯛꯄ ꯎꯗ꯭ꯔꯦ ꯁꯣꯔꯤ ꯏꯠꯁ ꯑꯣꯀꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯪꯕꯣ ꯐꯃꯨꯡꯗ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯃꯥ ꯁꯦꯇꯜ ꯇꯧꯕ ꯀꯨꯏꯗ꯭ꯔꯤꯕꯁꯤꯗ ꯈꯔ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯕ ꯑꯣꯏꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯑꯗꯨꯝ ꯍꯩꯅꯔꯛꯀꯅꯤ ꯍꯣꯏ ꯃꯥ ꯂꯦꯟꯒꯤ ꯃꯃꯥ ꯑꯣꯃꯤ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯕꯒ ꯂꯦꯟꯅ ꯃꯥ ꯀꯩꯗꯧꯔꯦ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯍꯥꯏꯌꯣ ꯑꯩꯒꯤ ꯕꯦꯒꯇꯣ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯑꯣꯃꯤ ꯂꯥꯅꯤꯡꯉꯝꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯋꯥꯗꯤ ꯃꯈꯥ ꯇꯥꯔꯛꯇꯦ ꯃꯥ ꯄ꯭ꯂꯤꯖ ꯂꯦꯟ ꯗꯨ ꯅꯣꯠ ꯃꯦꯛ ꯃꯤ ꯑꯦꯡꯒ꯭ꯔꯤ ꯖꯁ ꯂꯦꯠ ꯏꯠ ꯒꯣ ꯋꯥꯏ ꯑꯥꯏ ꯑꯦꯝ ꯅꯣꯠ ꯑꯦ ꯀꯤꯗ ꯑꯦꯅꯤꯃꯣꯔ ꯃꯥ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯕꯦꯒꯇꯨ ꯑꯩꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯂꯦꯟ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ ꯃꯃꯥꯕꯨ ꯋꯥꯔꯧꯅ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ ꯏꯝꯐꯥꯜ ꯁꯤꯇꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯒꯥꯔꯤ ꯆꯤꯜꯂꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯕꯗꯒꯤ ꯒꯥꯔꯤꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯌꯦꯠ ꯑꯄꯟ ꯈꯔ ꯊꯣꯛꯂꯦ ꯂꯩꯁꯅꯥ ꯃꯌꯨꯝ ꯌꯧꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯗꯨꯅ ꯍꯦꯛꯇ ꯊꯨꯅ ꯆꯠꯄꯁꯨ ꯌꯥꯗ꯭ꯔꯦ ꯌꯦꯠ ꯊꯪꯕ ꯈꯨꯗꯥꯡꯗꯨꯗ ꯁꯤꯔꯤꯕ ꯈꯨꯗꯥꯡ ꯒꯥꯔꯤ ꯑꯗꯨꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯁ ꯄꯨꯡꯁꯤꯗꯤ ꯖꯔ ꯖꯔ ꯆꯠꯈꯤꯌꯦ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯌꯨꯝ ꯌꯧꯅꯤꯡꯕꯅꯦ ꯂꯩꯁꯅꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯈꯔ ꯑꯗꯨꯝ ꯆꯤꯟꯕꯅꯦ ꯀꯀꯥ ꯌꯨꯝ ꯌꯧꯕꯗ ꯃꯤꯅꯠ ꯀꯌꯥꯃꯨꯛꯇꯤ ꯆꯪꯈꯤꯅꯤ ꯄꯨꯡꯈꯥꯏꯃꯨꯛꯇꯤ ꯆꯪꯈꯤꯅꯤ ꯑꯁ ꯂꯩꯁꯅꯥ ꯆꯥꯟꯗꯤꯒꯔꯗ ꯑꯦꯒ꯭ꯔꯤ ꯇꯝꯗꯨꯅ ꯂꯩꯕꯅꯤ ꯃꯌꯨꯝꯗ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤ ꯊꯣꯛꯂꯛꯄꯁꯤꯗ ꯃꯌꯨꯝ ꯌꯧꯅꯤꯡꯕꯅ ꯂꯥꯡꯇꯛ ꯏꯝꯐꯥꯜꯗꯒꯤ ꯈꯔ ꯈꯖꯤꯛ ꯍꯥꯏꯊꯔꯒ ꯂꯩꯕ ꯃꯐꯝ ꯑꯃꯗꯒꯤꯅꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯃꯐꯝꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯂꯥꯟꯗꯤ ꯂꯥꯟꯊꯣꯔꯛꯂꯦ ꯀꯀꯥ ꯈꯔ ꯊꯨꯅ ꯆꯠꯁꯦ ꯍꯣꯏ ꯏꯕꯦꯝꯃ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯄꯤꯗ ꯈꯔ ꯌꯥꯡꯅ ꯊꯧꯔꯛꯏ ꯏꯝꯐꯥꯜ ꯁꯤꯇꯤꯗꯒꯤ ꯈꯔ ꯍꯦꯟꯗꯣꯔꯛꯂꯦ ꯎ ꯄꯔꯦꯡ ꯍꯧꯕ ꯂꯝꯍꯥꯡ ꯑꯃ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯀꯀꯥ ꯄꯥꯕꯨꯡ ꯈꯣꯏ ꯑꯩ ꯂꯧꯕ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯄꯥꯕꯨꯡꯗꯣ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯑꯩ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯏꯕꯦꯝꯃ ꯏꯃꯥꯗꯤ ꯌꯨꯝꯗ ꯂꯩꯍꯧꯕ ꯅꯠꯇ꯭ꯔꯣ ꯂꯩꯍꯧꯋꯦ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯊꯧꯔꯛꯄꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯤ ꯑꯃ ꯁꯠ ꯂꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯗꯁꯨ ꯌꯥꯡꯕꯗꯨꯗ ꯈꯔ ꯈꯖꯤꯛ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯑꯒ ꯃꯤ ꯑꯗꯨꯗꯗꯤ ꯁꯣꯛꯍꯟꯗꯕꯤ ꯂꯝꯕꯤ ꯃꯇꯥꯏꯗ ꯅꯞꯂꯒ ꯒꯥꯔꯤ ꯑꯗꯨ ꯑꯗꯨꯝ ꯊꯧꯒꯠꯂꯤ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯀꯩꯅꯣꯅꯦꯍꯦ ꯂꯝꯕꯤꯁꯤꯗ ꯗ꯭ꯔꯥꯏꯚꯔꯗꯨ ꯋꯥ ꯈꯪꯉꯥꯡ ꯉꯥꯡꯂꯛꯏ ꯃꯤꯍꯨꯟꯁꯨ ꯁꯨꯔꯝꯗꯦ ꯕ꯭ꯔꯦꯛ ꯐꯥꯗꯨꯅ ꯈꯥꯝꯃꯤ ꯂꯩꯁꯅꯥꯅ ꯀꯩꯗꯧꯔꯒꯦ ꯀꯀꯥ ꯏꯕꯦꯝꯃ ꯎꯍꯧꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯀꯀꯥ ꯂꯩꯁꯅꯥꯅꯗꯤ ꯎꯗ꯭ꯔꯕ ꯃꯥꯜꯂꯦ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯔꯛꯄꯗꯨꯗ ꯏꯪꯉꯛ ꯉꯛꯂꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯗ꯭ꯔꯥꯏꯚꯔꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯉꯤ ꯃꯝꯕꯗꯨꯅ ꯀꯔꯤꯃꯠꯇꯗꯤ ꯎꯗ꯭ꯔꯦ ꯁꯦꯀꯦꯟ 4-5ꯗꯤ ꯌꯦꯡꯉꯤ ꯂꯩꯁꯅꯥꯗꯤ ꯏꯪꯉꯛ ꯉꯛꯅ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯌꯦꯡꯉꯤ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗꯒꯤ ꯃꯆꯤꯗꯤ ꯂꯦꯡꯗꯦ ꯗ꯭ꯔꯥꯏꯚꯔꯗꯨ ꯑꯃꯨꯛꯁꯨ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯂꯛꯏ ꯂꯩꯁꯅꯥꯅ ꯀꯩꯗꯧꯔꯒꯦ ꯀꯀꯥ ꯍꯧꯖꯤꯛꯇ ꯃꯤ ꯑꯃ ꯒꯥꯔꯤꯁꯤꯅ ꯊꯦꯡꯒꯦ ꯈꯖꯤꯛꯇꯃꯛ ꯉꯥꯏꯕꯅꯤ ꯑꯩꯅ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯛꯄꯗꯨꯗ ꯊꯦꯡꯗꯤ ꯊꯦꯡꯈꯤꯗ꯭ꯔꯦ ꯀꯅꯥꯅꯣ ꯌꯦꯡꯕꯅꯤ ꯃꯝꯕꯅꯤꯅ ꯀꯅꯥꯝꯇꯗꯤ ꯎꯗ꯭ꯔꯦ ꯂꯩꯁꯅꯥ ꯏꯪꯉꯛ ꯉꯛꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯏ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯕ ꯍꯧ ꯂꯩꯁꯅꯥ ꯃꯅꯤꯡ ꯑꯣꯟꯊꯣꯛꯂꯒ ꯍꯥꯏꯐꯦꯠꯇꯪꯗꯤ ꯌꯦꯡꯉꯤ ꯀꯥ ꯍꯦꯟꯅ ꯃꯨꯟꯅꯗꯤ ꯌꯦꯡꯂꯨꯗ꯭ꯔꯦ ꯋꯥ ꯂꯥꯡ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯒꯥꯔꯤ ꯑꯗꯨ ꯑꯗꯨꯝ ꯇꯣꯡꯉꯤ ꯏꯝꯐꯥꯜ ꯁꯤꯇꯤꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯄꯗ ꯃꯤꯅꯠ 10ꯃꯨꯛꯇꯤ ꯁꯨꯔꯛꯂꯦ ꯃꯌꯨꯝ ꯌꯧꯒꯗꯕ ꯀꯨꯏꯗ꯭ꯔꯦ ꯗ꯭ꯔꯥꯏꯚꯔꯗꯨꯁꯨ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯂꯩꯁꯅꯥꯅ ꯇꯣꯡꯂꯤꯕ ꯃꯅꯤꯡꯒꯤ ꯁꯤꯠ ꯑꯗꯨꯒꯤ ꯃꯥꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕ ꯁꯥꯏꯠ ꯑꯗꯨꯗ ꯍꯥꯡꯂꯤꯕꯗꯨ ꯃꯥꯒꯤ ꯋꯥꯈꯜꯅꯔ ꯀꯔꯤꯅꯅꯣ ꯈꯪꯗꯦ ꯃꯤ ꯑꯃꯁꯨ ꯂꯩꯕꯒꯨꯝ ꯃꯁꯥꯗ ꯐꯥꯎꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯂꯩꯁꯅꯥꯗꯤ ꯃꯃꯥꯏ ꯑꯣꯏꯔꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯤ ꯃꯁꯥꯗꯣ ꯍꯩꯅꯗꯕꯗꯒꯤ ꯌꯦꯠꯂꯣꯝꯗ ꯑꯣꯟꯊꯣꯛꯄ ꯉꯝꯂꯝꯗꯦ ꯒꯥꯔꯤ ꯑꯗꯨꯗꯤ ꯊꯧꯕ ꯂꯦꯞꯄ ꯅꯠꯇꯦ ꯌꯥꯝ ꯆꯤꯛꯅ ꯊꯧꯔꯝꯕ ꯒꯥꯔꯤ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯣꯔꯣꯟ ꯈꯣꯡꯂꯛꯏ ꯂꯩꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯔꯝ ꯁꯨꯡꯆꯥ ꯆꯥꯗꯅ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯁꯨ ꯐꯥꯎꯔꯛꯏ ꯈꯪꯕꯗꯨꯗ ꯃꯃꯥꯏꯗꯨꯁꯨ ꯌꯦꯠꯂꯣꯝꯗ ꯈꯪꯂꯩ ꯂꯩꯊꯣꯔꯛꯄꯅꯤ ꯀꯅꯥꯃꯠꯇꯗꯤ ꯁꯤꯠ ꯑꯗꯨꯗ ꯐꯝꯂꯝꯗꯦ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯏꯕꯦꯝꯃ ꯍꯥꯎ ꯀꯀꯥ ꯂꯩꯁꯅꯥ
masadu itak thakali driver duna kaidawragene nangbo nasa nungai tabro kaisu tawdida yum su yausale waranu leisna nokfet tawi gari adu leisna gi yum yawraduna gate adu hanglaga thawjilai yum adu adum chawi mathol ahumne hek ubda paisa paiba imungni haiba irai laina khangi kuina urdabana karino makhoi gi yum adu hena phajaboi khali leisna gari adu dagi harau harau kumtharai mama leimasu masadu bu halak pangairami khabar amada mai sami leimana lao ichadi masaka yam phajato ame leisna na is aibu hana yam thibai type ta phajaida ichani ihen heli se mai se kanthoro leisna na mai adu kanthoke tawbuga hojikta phajana chahobadu mut laga lerami ihe mut khrene amukasu khabar adu mai sami handamuksu hek chaglakpaga nungsinna adumak muthatki ngai hakti mama macha sumang duda lepi driver su gari du thamlamlaga tholakpada phawwa mama macha na asum sumang da leplaga lerambaduda driver duna kedorogi madam maise chau yadrene leisna na as wara kansidaba driver duna nungchit su adum sitline aingonda lighter yauri sine hek oktok piro leimana aduna faradra leisna as loire leimana masabu mai oktok piraga imungda pusinkre driver dusu mayumda hankre numidangi pung mapan tarakpa adwaida leisna gi rungi thong adu tapna hangduna kanagum ama changkhibagi saum ama haifet khanghawi leimaga machagadi tv yengduna wari sana mappa halakpa ngairambani ma babung halakpa male gari thaujilakpagi pakoldi taudeda ahi kada mi ama changkhibagum tawe hojikpo hoima ima taudrabo thong hangbagi makholdo khongki makholsu takhridodi ima di taudena adudi ima yenglusilao hoi mama macha leisna gi ka tamna lai thong dudi hanglaga leirami leisna na mapa oiraboi ningduna korami adubu kanasu khumlakte ka aduda changlaga yengbadadi kanamta leiramdre leisna na kanamta leitene adudi hojikta takhriduna kari leima nangi wakalna oiramnida sum seran turan taba oiramni hainari ngai tanjaduda thongdu sat hangdolaga ka adudagi mi ama thokkibagum khongki makholdu tarai chenset chatpagi mawngni makhoi animak makholdu tai ubadi kanasu uhaude leimana mang tharaga prap room adudagi tholaktuna yengi istiar mathakta chenkhatpagi makholsu amuk tarai leimana kananone leisna kana orijano karimta so hamde makhoi anisu prap mathakta chenkhatli top floor gi matai ithang thangba room aduda changkhre thonggi padar adu haido aga changkhibagi mamita makhoi anina room aduda hek makhong kansilakpaga thongnau dudagi nupi amana satchong thakre nupi do makhol yam hauna lauraga makha ta takre mataududa leisnaga leimagasu inglaktuna thongnau maya duda chensilli makha da nupi ama taribud ure ina magi akoibda sai thoklaga leire leisnana ima kanano asidi karino torisibo leimasu mamit mana yumkhatkre machindadi tapna choli kana orijano leisnana lao ima makhada yenguse pakatpoi kaiboi anidu makhada chentharakle thongdu hanglaga mapanda tholakpadadi hojik khata makha takiba nupidu leiramdre iri singdusu amata leiramdre madu urubda leimaga leisnagadi ngakpana kham thengkhre khungang amadani aphawa maiba amakhak lerami mahaki maming pari kanglengan bakorami pakhangni sahi nifumuk tangariba maibani manipur dagi khaktanatana atopa state singdagi phawba laktuna maiba asibu unarami atopa country da satuna laitin gi oiba maramda thabak kaya amasu tawrami nongma numit ama maibudugi yumda pakhang macha amaga pakhang dugi mamaga laklami parina kailare itema saubina khumlaklami oza maiba aigi isase amukta yengbiyu ma kaidawrake ayamba matamda ungtunata lei isase hanaga yamna manadre magi mamang haiba loidringai parina marak phathalai inaudi karimang kawe oza aigi ming sana kawe kaidawi haibano phajana tamu numit khudingi chap manaba mang ama adum mangi mang aduna aibu khalle ayuk nungthilda phawba ai kiraduna imagi manakta da leire kari karamba mangno mang aduda aibu angang nupi macha amakhangna ikut samduna pui manupuri bo mafam ado imisina ta ching na ui adubu mafam ado
ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯃꯐꯝꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯑꯉꯥꯡꯗꯨꯅ ꯑꯩꯕꯨ ꯄꯨꯔꯤꯕꯗꯣ ꯑꯩꯁꯨ ꯆꯠꯅꯤꯡꯗ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯨꯒ ꯑꯩꯕꯨ ꯑꯉꯥꯡ ꯑꯗꯨꯅ ꯑꯆꯥꯛꯄ ꯃꯩ ꯃꯔꯛꯇ ꯏꯟꯊꯗꯨꯅ ꯑꯩꯒꯤ ꯏꯁꯥ ꯄꯨꯝꯕ ꯃꯩꯅ ꯆꯥꯛꯍꯜꯂꯤ ꯃꯪ ꯑꯣꯏꯔꯕꯁꯨ ꯃꯗꯨꯒꯤ ꯆꯩꯅꯥꯗꯣ ꯑꯩ ꯏꯁꯥꯗ ꯐꯥꯎꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯃꯥꯅ ꯑꯩꯕꯨ ꯑꯗꯨꯝ ꯍꯧꯗꯣꯔꯛꯏ ꯂꯣꯏꯁꯤꯟꯕ ꯃꯪꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯪꯗꯣ ꯆꯞ ꯃꯥꯟꯅꯅ ꯍꯧꯏ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯂꯣꯏ ꯏꯃꯥꯅ ꯍꯧꯗꯣꯔꯛꯄ ꯃꯄꯥ ꯆꯥꯕꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯞ ꯃꯥꯟꯅꯅ ꯂꯣꯏ ꯆꯥꯎꯕꯤꯅ ꯑꯣꯖꯥ ꯃꯥꯏꯕ ꯏꯆꯥꯁꯦ ꯑꯃꯨꯛꯇꯗꯤ ꯑꯣꯖꯥꯅ ꯌꯦꯡꯕꯤꯌꯨ ꯄꯥꯔꯤꯅ ꯐꯔꯦ ꯏꯆꯦ ꯑꯩ ꯁꯅꯥꯒ ꯉꯁꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯂꯩꯔꯒꯦ ꯍꯣꯔꯦꯟ ꯑꯩ ꯊꯤꯟꯖꯔꯛꯑꯒꯦ ꯏꯆꯦ ꯆꯠꯄꯤꯈ꯭ꯔꯣ ꯆꯥꯎꯕꯤ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯉꯤ ꯁꯅꯥꯁꯨ ꯃꯃꯥꯗ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯤ ꯆꯥꯎꯕꯤꯅ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯄꯥꯔꯤꯅ ꯍꯣꯏ ꯏꯆꯦ ꯂꯩꯁꯅꯥ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯃꯆꯤꯟꯗ ꯇꯞꯅ ꯂꯥꯅꯤꯡꯉꯝ ꯃꯇꯥꯡꯁꯤꯗ ꯔꯨꯝ ꯅꯝꯕꯔ 23 ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯍꯦꯝꯆꯟꯗ꯭ꯔ ꯁꯣꯏꯕꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ